Online Manipur YouTube channel swing bir bayam pum nong pom kan nataram luksari han badem maru be pawam update thamjage Nongmei kap na bang hekleb loroba matung ahum lak subu oina makata na kuki kulai pai basing na hujuk pung trama thoi khara helakpa matam dagi Nongmei kap sin lakpa hokhre bom kaya kap sin laktuna lanjari khibani hairi asoka pan yawgi paw phangdri paw phangbaga ai update tawjarake aduga mathangi update asina mi leinna draba mitei gi yum singda singnaningai oiba mawongda changlambadagi haiba Central Armed Force ki personnel amamiyamna farga police ta sinnakre fazin khraba Central Armed Force adu thadok ona Assam Rifles amadi Common Regiment gi kangbuna police station tamna lakpada miyam ga muknakre muknabada Central Armed Force ki kangbuna miyam da khut thabagi thabuk chathi haibagi wahauda irang thokhre hojiksu maigei animakta nakal animakta muknabagi thodok thokli hairi aduga ngarangi thodoktugi matangda Manipur news ta sumna pawdamli ngasi numidang pung mapal lom tabada kuki singni attack torpadagi lanjena tuna hanjilakpada ngairiba Phougakchao Ikhai maning lekai de leiba yum kharda combat dress set pamioi kharna thongnam badagi miyam me painakre thodok aduga mari lena Phougakchao Ikhai police station gi OC amasung pradhan yaunu miyam gi oiba mifam ama pangthokre mifam aduna mafam aduda ngak senaba leiriba Common Regiment gi post ta tangai phadana police personnel ani deploy tawna basu warep lawkhre hairi Phougakchao sana leirikta su combat dress set pakangbu kharna yengonda yen huran basanglam le haini miyamna langna khre hairi video sing bibagi damakta mayam pumnong po amukka na thakachari anob update ki damakta online Manipur YouTube channel na sibung sibiduna subscribe to video. Thank you.